Akesfan Imphal, Wahengbam Washington Pau Pajeri, Ahan Bada, Maroi Bapau. All Manipur Working Journalists Union Linkat Kibatsahi Yankai Shurakpagi, Golden Jubilee Palanthoram, Ngasi Manipur Press Club the Pangtokli. Manipur Tampaki Jila Singh, Imphal East, Imphal West, Tawalam Sung Bisnupurda, Ngasi Ayupung Mangadagi, Nungtilpung Ani Power Curfew Komtokli. Malem gi mapam kaya ngasi Hajarat Muhammad ki mapok numit Milatun Nabi Pangtokli amasung Pradhan Mantri Narendra Modi na Gandhinagar ki Mahatma Mandir da Mari Shubha Renewable Energy Invest Global Industrial Meet Hodokre. All Manipur Working Journalists Union Amju Linkat Kibatsahi Yankai Shurakpagi Golden Jubilee Palanthoram Ngasi Manipur Press Club da Pangtokli. Thoram dugi saruk ama oina Manipur Press Club ki compound laiba Journalist Memorial Pillar da miyamna laikhidraba paumi singi mapanda laisu katunai kai khumna ba utki. Thoram duda Mukhyamantri Nongthombam Biren Singh, Publicity and Information Mantri Dr. Sapam Ranjan Singh, Amjugi President Vijay Kakching Tabam, Editors Guild Manipur ki President Khogendra Khomdram na singwa saruk yari. Tungda Amju na sahi yankai surakpagi Golden Jubilee ga mari lainana souvenir masupfongki. Manipur Tampaki Jila Singh, Imphal East, Imphal West, Thobal amasung Bisnupurda ngasi ayuk pung mga dagi nungtilpung ani phawa curfew komthokli. Curfew komthok ingay manungda kaithel amadi dukal sing hangnari lambi de gari ningthina chiali. Hagsiyal amasung Yaipayumbal Mantri Dr. Sapam Ranjan Singh na International Day of Clean Air for Blue Sky gi thoram gi saruk ama oina ngasi Imphal gi Lamphel Patlaiba RD Wing Complex ta u chara thaba gi thoram pangthokre. Kumsi chahi gi thimdi Invest in Clean Air Now haibasini. Thoramadu National Program of Climate Change and Human Health National Health Mission amasung Directorate of Health Services Manipur na punna sinbani. Malem gi mapam kaya dengasi Milatun Nabi Pangtokli Hajarat Muhammad ki mapok Nabit asibu Muslim singna Milatun Nabi haina Pangtokli. Nabit asiga mari lainana Rashtrapati Draupadi Murmu na miyamda maruay na Muslim singda yaipa paujal piri. Maki paujal da Rashtrapati na hai Prophet Muhammad na miyamda nungsi chanaba masin manaw oiba amadi samasa sida ing sikna laina bagi wakalon sandok lame. Mahang na miyoy bazati bu sebatong na bapukning tawgal lame. Rashtrapati na hai ing tappa santi laiba samaja ma semgat na bagi damak Quran na takliba wakalon sing miyam na induna satkadawani. Mukhyamantri Nongthombam Biren Singh na numit asiga mari lainana miyamda maruay na Muslim singda yaipa paujal piri. Social media da piba mahaki paujal da Sri Biren na Milat Unnabi Thoramasina aikoi gi thamoida nungsiba Taujal heiba amasung khangba kanbagi sakti pibi duna pumna makki yaipana bathabak tauhanbiba oirasanu. Masjid amasung madrasa singda mapu mahaki mapamda thauni jaba amasung laison thoram pangthokpana numit asigi mapung oiba saktam oiri. Golapati Jama Masjid Managing Committee ki Secretary Zulfikar Kamal na hai Hajarat Muhammad ki mapok numit lakpasida lamdamasida tangdu laitana nungsi sana na amattoy na laminada ba mapugi mapamda thauni jarasi. Ngasi asi Biswakarma Puja numit suni numit asida miyam na makoy ki khutsu khulai sing puja tongnay. Mukhyamantri Nongthombam Biren Singh na Biswakarma Puja ga mari lainana social media da piba mahaki paujal da hai Thauramasina aikhoida pukchel seng na amasung sab yung na aningba amaga loinana thabak tauhanbiba oirasanu. Tabiba pawasi Akashvani Imphal dagini. Pradhan Mantri Narendra Modi ngasi Gandhinagar gi Mahatma Mandir da Mari Shubha Renewable Energy Invest Global Industrial Meet Hodokre. Sri Modi na Ahmedabad tagi Gandhinagar amasung Gift City yawba Ahmedabad Metro gi ani shubha phase sulam thagani. Pradhan Mantri ngasi PM Surya Ghar Muft Bijli Yojana gi beneficiary singachu wari sanagani. Tungda mahakna lupa koti nipan henbagi tongan ba project sing kharagina jatra hungani aduga khara magina sangagani. Masigi manungda Ahmedabad tagi Bhuj jawba laiba kasigi ahanba Bande Bharat Metro Rail Gari Suyauri.
Marisuba RE Invest Global Renewable Energy Meet amasung Expo asi Kendragi New and Renewable Energy Mantraloina Sinbani Mifam asida Laibak asigi Renewable Energy Putokpada Singtaningai Oiba Mawongda Kumang Sauksilakliba Kaya adu utkani Kendragi New and Renewable Energy Mantri Prabhat Joshi amasung Gujarat ki Mukhyamantri Bhupendra Patel su Haudokpagi Thoramda Saruk Yaki Akasbani Paumina Hai Numit Humni Chathagadaba Thoramasida Session Nipu Hena Laigani Amasung Innovative Financing Green Hydrogen Amadi Tungda Energy ki Awat Palai Handana Batsingba Wafam Kayagi Matangda Khananai Nagani Masida Germany Australia Denmark Amasung Norway Yauna Tongan Balaibak Samani Pugi Mihut Lisingya Kunmanga Henbana Saruk Yarabayai Jammu Kashmir Bidhan Sabha gi ahan batangka ki mikhal gi bhot khomba ngasi numidang wairam loisilagani tangka gasida jila taret ki Bidhan Sabha kendra kunmari da lakliba yumcha kaisa numita bhot thadanagani bhot thadanagadoriba jila sing adudi Doda Kisawar Ramban Anantnag Pulwama Kulgam amasung Shofian ni Ani subatangka ki bhot na thasi kunmanga da aduga ahum subatangka kina mathang thagi amada bhot thadanagani bhot masing mathang thagi ni panda thigani Jammu Kashmir da General Seat Humbudramari Scheduled Caste ki taret amasung Scheduled Tribe ki mapal punna Bidhan Sabha Kendra Marfudra lai BJP ki makok thongbalu singba amasung Kendra ki Mantri Amit Shah na ngasi Senap Tampaki Ramban Kistawar amasung Padar da pangthokpa Mikhal gi rally ahumda wangangani Tangkak amatada Mikhal gi bhot thadanagadoriba Haryana dasu bhot khombagi thabak kankhalakli sit humpulaiba Raija Bidhan Sabha Mikhal gi bhot mathang thagi mangada thadanagani Swasthata hi sewa Abhiyan lisangani kunmari hayengdagi hauragani amasung mathang thagi ani phawba chathagani kumchi chahi gi thimdi Swabhab Swasthata Sanskar Swasthata haibasini khongjang asigi manungda lam koiba singna pamnaba mafam sing kaithel amadi building sing pat turel zoo sanctuary amasung miam gi toilet na singba tongan mafam sing luna na thamnaba pak sana thabak paikhatkani Nongshub Banglada Arjikar Medical College and Hospital ke hanegi principal Sandip Ghosh amasung Tata Police Station ge officer in charge oramba Abhijit Mondal CBI ge custody da numit humni thajin khre makhoi bungarang Sialda court ta puthokhi Arjikar Medical College amasung Hospital ke junior doctor ama Ijat Manghan Biraba tungda hat khibagi case ka mari leinana CBI na makhoi anibu nahan numidang pha khibani Bharatna Nonglei Nungsit Yagi na sokhalaba leibak-sing Myanmar, Laos amasung Vietnam da minung sigoi ba tengbang pinaba Operation Sadvav haudokre masigi makhada Bharatna leibak-sing asida khudaki oiba tengbangi potlam sing thakre Mapal Thoram Mantri Dr. S. Jaishankar na hai sana thaknaba potlam phirol amadi hidak langthak yauna tengbangi potlam metric ton tara Myanmar da Bharat Navy ki jahaz INS Sapura da thakre Indian Air Force ki pochai puba aeroplane amanasu tengbang ki potlam metric ton kuntra manga Vietnam da pukre aduga Laos tana tengbang ki potlam metric ton tara pikre Sri Lanka da thang Januita bhot thadanagadoriba Rashtrapati ki Mikhal gi damak bhot khombagi thabak kankhalakli mangjil thariba mirep singna mitin namadi Mikhal gi rally na singba tongan mafam singda pangthoktuna wafam kaya gi matang da wangangki Herana amasung Nuara Iliada pangthokpa Mikhal gi mitin singda wangang bada Rashtrapati Ranil Wickremesinghe na hai mahakki mapungoi ba thabakti leibak adugi miyam gi punsi hena nungai hanna hotnabani Hockey da Asian Champion Trophy lisingani kunmari gi semi final da ngasi Bharat ka Kha Korea ga China gi Hulun Beer da thengnaragani match asi ngasi nongthil pung 3:30 da hogani Aroibada Maroiba Pau Amukhana All Manipur Working Journalists Union lingkhat khiba chahi yangkhai surakpagi Golden Jubilee Palan Thoram ngasi Manipur Press Club ta pangthokli Manipur Tampaki Jila Sing Imphal East Imphal West Thobal amasung Bishnupur da ngasi ayuk pung 5 dagi nungthil pung 2 phawba curfew komthokli
Malemgi mafam kayada ngasi Hajarat Muhammad ki mapok namit Milatun Nabi pangthokli amasung Pradhan Mantri Narendra Modi na Gandhinagar gi Mahatma Mandirda Marisuba Renewable Energy Invest Global Industrial Meet Hogdokre Paulo Jere